Ngachi nungdan phong ki ba kanglipa ki maira gi pau se de gi maroi ba pau khara khangar chira ga miyam da khudo tamjige Kuki metal singna nomai kapsin duna landarak pada BDF fashion ama nomai na panduna soglei ngara numidang sengmai police station gi manung sana sengmai laipak parau da laiba village defense force BDF ki post amada Kuki metal singna nomai kapsin duna landarak pada BDF fashion ama nomai na panduna sokpadagi hauze impal gi note AOC da laiba rasmiti city da laying chathari Pause asina phangba paugi matung inadi ngara numidang pung mapangami tara mangaram taba matamda Semai lepa parau da laiba Manipur Police ke constable amana luching duna BDF arsenal taraga taruk na laiba post aduda Kuki metal singna ahambada nongthaki sarukta drone ama thakatuna surveillance charake maduda BDF arsenal sing aduna drone aduda nomaina kaptuna thugai ke masigi matungda Kuki metal singna ngahak tumina lairaba matungda numidang pung tara inthorom taba matamda BDF post aduda nomai kapchinduna akama mongda randara ki hairi Kuki metal singna nomai kapsilakpa aduda BDF arsenal singasu handuna nomai kapki nomai kapsilakpa aduda BDF arsenal ama oi thangbo khongda nomai maru ama panduna soki nomai na panduna soklaba BDF adugi maming wangmayum badarudin chai kunthagani toy apopo wangmayum abidur kawi Imphal West ki maya Imphal Bengal dagini mark BDF number na 113297 ni nomai na panduna soklaba BDF arsenal ase ngarang nongyai matung pung ama taba matamda Imphal gi note AOC da pokhalakuna hauzik lain chathari hospital dagi phangba paugi matung inadi ngachi nungthil pung ama makhai taba matamda operation tawduna ma ki oi thongba makhong dagi nomai maru laktholei hauzik thoidongna khodong thiningai oidre hare BDF personnel asi nomai na panduna sopagi pau taba dagi ngachi ayu pung 10 rom taba matamda Imphal West district ki police ki SP ki ashiba kanta amadi Atay police officer kaya rasmiti city da chatuna asopagi phibam yengsingkhre machidana tana Imphal West district ki BDF welfare employee association ge general secretary erengbam aruna luchingba BDF personnel singnasu soklaba BDF personnel bararudin gi phibam yengsingkhibaga lonina welfare gi maikei gi lupa lising kuntra mating phangkhre lonina nomai kablapam oideba sengmai laipau parauda lairiba BDF ke post aduda su chatuna yengsingkhre hairi Kuki metal singna nomai kapsinduna landara khiba sengmai laipa parauda laiba BDF force adugi hauzik oiriba phibamsu ngachi Imphal West district ki SPC bakanda chatuna hakthengna yengsingkhre loinina BDF force adugi mapanga hena kangkha hanaba matamga chunaba khuchu khulai sing pinaba chu thajaba piramle loinina SPC bakanda gi miyeng makada Imphal West BDF association belweaba area habadi laipa poro amasung cooperative laimakhong area da Mathau pangtholiba BDF sing the uniform boot kangkal kang hidak sana thaknaba polam sing yenthokre luwang sanggol da nomai kapsilamle ngara numidang chawrangna pung 12 makharom taba matamda awang sengmai ge luwang sanggol da Kuki metal sing nomai kapsilakre maduda khulnga fa sing na handuda nomai kapki ahing supa mata ona nomai kapagi thabak nakal animak te chacha ki ari pawasin hai Kuki sing nomai kapsilakpa asi makhata na ngachi ayu pung 3:45 taba matamdagi hauna amuk nomai kablake maduda khulnga fasina handuna nomai kapki nakal animakta aso apan yawbagi paude phangde panbaya badi luwang sagol hariba mafam ase Kuki metal sing nomai kapsila pham oiribani haiba khanglaba su manipulenga ki maikaidagi Kuki metal sing hauzu fawa takthokpa ngamdana lairibani hairi Jeri turel da Kuki naha ama gi ashiba hakchang phangle haukiba me 13 gi numidang pung 9 taba matamdagi Mayumdagi thokibadagi hauzu phaba chiba khangdana lailakiba Kuki nupamasa ama ngasi Jeri turel marigi mujol hairiba mafam aduda ashiba hakchang oina phangle hari china phanglaba nupamasa asigi maming Sagonlen Singson Allies Bosco Singson Seikunga mathoi apopa saikholle Singson kawi Phaiton village dagini na asi haukiba me 13 gi numidang pung 9 dagi mayumdagi thokibadagi ngarang phaba chiba khangdana lailakibani Maha imung manunggi miyoising amadi khunjasing na mafam kayada thiba hombagi thabak chathaduna lakhibani mahapu thibada mating pangbinaba imung manunggi miyoising amadi Kuki MP Jiribam amadi Tamenglonggi president Jamintang Singsona social media na chingbada appeal tawkuna lakhibani adubu mahaki asiba hakchang asi ngasi Jeri turel dagi sina phangkhibani hairi Kuki metal singa saramba bangkar thugaikhrei Kangpopi district ki manung sana makhen picnic spot haina khangnariba mafam asigi miyamna chathok tasin tawriba thonggi manak maktada
अचौबा बंकर अमा कुकी मेटल सिंगना साजिंदुना थमलमले हाइरि बंकर असी साजन लैबदगी थोंग लांथोक लांसिन तौबगी मियोइसिंगदा यामना चाउना अकीबा अमा पीरे हाइबगी पाउताबदगी बंकर अदु ngarang लियांगमै नागा विलेज की volunteer सिंगना थोगाइदुना मांगनखरे हाइरि थोंगी ममांग थंगबदा बंकर अमा saramba नतना थोंगी मनिंग थंगबदसु मी तुमफम ओइबसु याबा बंकर ओइबा याबा अमासु सरमखि मदुसु लियांगमै नागा विलेज volunteer सिंगना थोगाइबदा नतना चिंगया की लंबी मयाद saramba टॉयलेट अमासु थोगाइखरे हाइरि लैमरामदा AR अमासुंग CRPF थमदा यानखरे बिष्णुपुर डिस्ट्रिक्ट की मनुंग चना नंबर पुलिस स्टेशन कोंबा लैमरामदा लैरंबा खोरखा रेजिमेंट की कंगू लौथोकलगा आसाम राइफल्स थंबा यारो हाइदुना लैमराम वारोइसिंग अमदी अकोइबदा लैबा खुंजानुपिसिंगना वारोइसिंगदा अहिंग गेरेक्तुना अकम खोंजंग अमा चंगसिलखिबा अदु ngasi yanaba puraktuna khorkha regiment ki mohota Assam Rifles amasung CRPF thambada yanaba purakhre hairi pawachin hai hiramasi ki matangda ngasi Bishnupur DC office da DC na mayai tangbal logduna laimrang waroisina amadi akoibida leiba mara pabi singi luchingbi sing club organization kiya gi thaubo sing yauna mifam ama pongthoki mifam aduda hana miyam ngak senduna lairamba khorkha regiment asi laingak ki oiva order ama thoktuna mafam adudagi ngarang sakre मखोगी महुते आसाम राइफल्स संबदा मियामना यारो हाइदुना लंबी थिंगबगी खोंजंग फावा चांगसिलुराबा अदु ngasiगी मिफम अदुदा यानाबा अमा पुरकपा ngamखि लोइना खोरखा रेजिमेंट की महुते आसाम राइफल्स अमसुंग CRPF समदुना ngak सेंबा हाइबदा येनबा अमत लैदना यानखि हाइरि पावचिन हाइ नौना लाकदरिबा आसाम राइफल्स की कंगु ngasi थुंगलदुना ngak सेंबगी थबक हौरगनि मखोइना हेक थुंगलबगा खुंजासिंग अमसुंग मैरा पाइबि लुचिंगबिसिंग क्लब ऑर्गेनाइजेशन सिंगी लुचिंगबिसिंगा AR gi kanguga unaduna miyam amasung AR ani gi marakta afaba mari thamduna ngak sembagi thaba pakhana ba wari sanagani su hairi drugs saba ahum fara gi imungi miyo singda sinakrei pambaina luchingba UNLF gi kanguna drugs saba miyo ahum drug ka kolna phagalaba matungda wakal tahanbaga loyana imung manungi miyo singda khusinakre hairi drugs sarambadagi phagalaba matungda imung manungi miyo singda sinakraba naha ahum adudi hijam naresh luwang sei kuntra humdoi apopa hijam pichak singa sagoba salam laikai thongam debi maitei sei kuntra mari apopa lekhidraba TH diben sagoba maino lairak amade posambam depsan sei kuntra humdoi apopi posamam ombi binodini debi kawi kwakaithe moyang purel dagini hairi sel khairambane haiba KCP ki kadar ama fare impal gi thangal kaithe amade pauna kaithel da sel khaiba gi thabak chachavani haiba KCP Tebangamba Group की कदर अमा इम्फाल वेस्ट डिस्ट्रिक्ट पुलिस के कंगुना फारे हारे फारबमियो एसिगी मामिंग लाइस्रम रोने सिंगाई सैनी फुगनी पांकवी महाक थंगा कैथे अमसुंग पावना कैथेल की दुकान सिंगदगी नमदुना सेल खाइबदा चेनबमियोनी हाइबा खंबंगम ले मंगोलदगी .32 की पिस्तौल अमा मैगजीन अनि कापा यारेबा नोमै मरु अहुम मोबाइल फोन अनि वाकथांगनाबा मचुगी बैग अमा सेल ओइने लुपा 2,200 4 व्हीलर कार अमसुंग रिकवर तौरे हारे